फाजिनखिबा ओजा तमथीना फूरगा थादोरकले पावसी ngasi nungthil phongkiba kangla pau sedagi lokhotchavane tha asigi taraga mathoida irilbung police ki manung chanba kiamgai palahan bigi tuition center amada masa tuition loba lakpo oza ama masak khangdaba khulai paiba singna phakibadagi mafam khangdana lerakhiba adu masak khangdaba sing aduna tamthina phuraba matung thadoklambadagi hospital da laika nakhre sakhangdaba singna tamthina phuraga hundoklamlaba oza adugi maming Lilong Haurebi Makha Lekai dagi Phundrai Mayum Wahidur Sahi Yankaiga Mathoine Mahak Kairaki Mapam Amada Thadoklam Khivane Mahakbu Phaba Matamda Loina Khiba Kar Adudi Pisumdagi Police na recover Tauba Ngamkhre Mahak Khurai Ahongai da Leiba GR Hospital Laika Nari Haire Regular Tahan Khraba Ozasingi Tha Taraga Mathoigi Tolo Pithok Bi Yuhaina CM Secretary Tam da Sangsilakre Pawasi Ngasinung Thilfong Khiba Kangla Pau Sedagi Lokhotchavane Haukiba 2018 da khankiba contract lecturer sing regular onthokraba matung tha taraga mathoi tolo pidabagi mayokta ngasi lecturer sing na khongjang changsinduna chief minister ga unakhre tongan ba mafam singdagi lakpo oja sing na makhoi gi tha taraga mathoi gi tolo election code of conduct laktringagi mamangda pithok piyu haina taksin khibaga loina na miyoi khara khangatuna chief minister ga unahan khe loina khongjang adu saruk yakhiba oja kaya amana police na secretariat mamang ta na hoidorokhe Khongjang aduga mari lenana Lamlai Higher Secondary School ge Malengman bi kaubi oza man hai makhoi 2018 da contract lecturer oina select tawkhe loina 2022 ge June 9 da makhoi bu regular tahan khibane regular tahan khraba matung haujik phauba tha taraga mathoi gi tolo pidana leire loina MJL tanaba yahan biyo loina election code of conduct laktringi mamangda oza singi tolo pithokna bohona biyo haina sumakha ta khe Amzugi Andaman Khongsat Lamthakre Lok Sabha Mikhal Asoyangam Thoktanaba Security gi akanba section thawrang laukhatpa hore Chief Minister Pawasi ngasinung thilfong kiba kangla pau sedagi laukhatchavane Lok Sabha Mikhal Asoyangam Thoktanaba Security gi akanba section thawrang laukhatpa hore haina Chief Minister N Biren na phongdokre wapamasi ngasi DIPR gi makhada All Manipur Working Journalist Union Amzu Andaman Nicobar da satkadaba khongsat ama lamthabaga mari lenana Chief Minister na phongdokhibane Chief Minister Secretariat mamangda pangthokiba lamthabagi thauram aduda DIPR gi official sing Amzu gi president amade atai thaupuba singsu saruk yakhe khongsat asida Amzu gi member oiba electronic amasung print media gi nupi paume taragani pan amasung Amzu gi executive member sing yauna punna paumi kunthra na saruk yare Chief Minister N Biren na khongsat adubu Yaifa Thaujal pibaga loina na haikibada matam amada lamdam asigi athauba maraibak ningba singna Andaman Nicobar gi Mount Herianta awaba kaya khangkhiba dugi khongul liba oina chatkadoriba khongsat asi yamna maruoiba khongsat amane mafam aduga lamdam asigi lainariba historical background adubu sakhangladuna ikai khumnaba utpoina India laingangna Mount Manipur haina sakhangba laikhre masimak aikoina saukthokba made India laingakpu tawbimal khangba utpham thoe Khongsat asi Mount Herian asibu Mount Manipur onthokibadagi chatpa ahanba khongsat oire haikhe amaromda handak pangthokiba Lok Sabha Mikhalga mari leinana Chief Minister na phongdokhibada Mikhal asida thokaningdaba thokdoksing thoktanaba security gi akanba section thawrang laukhanaba pauktak piba laikhre haikhe Amzu gi President Bijoy Kakching Tabamna 2003 da ahanba oina Andaman Nicobar da paumi singa khongsat ama chatuna mafamduda thamkhiba lamdam asigi athauba singi khongul likhe khongsat aduna ahanbada cellular jail da khongul likhiba matamda athauba sing adugi khongul phangba ngamdavadagi akhang ahi singa kupna tanaraba matung athauba sing adu Mount Herian ta thamba laikhibani haina khanglakpadagi makhata na khongul liraba matung athauba sing adu Mount Herian ta thamlamkhibani haiba pawaina famduna miyam da khangankhe khongsat asina Mount Herian haina sakhangkhibagi matungda kari phibam da hojik leiri amade kari semgat sagali haibadu miyam da khangananaba paumi singi khongsat asi chatpani haikhe ahal loiraba madi mimana darba sing yumdagi bot thadaba yaraga nei pawasi ngasi nungthil phongkhiba pandam pause dagi lokhotchavane lakadawriba Lok Sabha Mikhal asida laibak asigi chahi marfugi mathakta leiba ahal loiraba sing amade masagi chada nifu mimana darba sing postal ballot sizinaduna masa masagi mayumdagi bot thadaba yaragani haina Chief Election Commissioner CEC Rajiv Kumar na phongdokhre wapam asi Election Commission of India ECI na lakadoriba Lok Sabha Mikhal gi matam laukthokpaga mari leinana pangthokpa paugi mifam mangoinana Rajiv Kumar na X ta thadorokpa post amada wapam asi phongdorokhibane
Social media X ta thadorokpa tongan-tonganba postsingda Rajiv Kumar na phongdokhibada polling staff singna hairiba voter singi yumda chatuna makhoi gi vote sing adu khomgat ka nei lakadoriba mikhal asida voter crore marfu draga tare na makhoi gi voter rights sing sizinagadaure mikhal asiga mari leinana miyamna aranba pawama de achum da khangdriba pawsingda thazaba thamdana ba appeal tawkhe mahangna makha taraduna mikhal ga mari leinana ECI na sel fagat khibagi changasi haukiba kumjali singani kungani thoi kulhumdoi manungda pangthokiba state taraga mathoi gi mikhal singda lupa crore lising ahum ga chamri yaukhe lakadoriba mikhal asida money power lana sizinaba yahaloi haikhe ningthina survey tawdavadagi yumingkhol leitaba bising hengalakpane MMTU pawasi ngasinung thilfong kiba pandam pawse dagi lakwat savane India government ki report amada socio-economic caste census 2011 ki matungin na Manipur gi tampak lamdam gi district sing da khundariba imung chada humbudraga mathoi de yumingkhol leite Manipur da yumingkhol leitaba yam leiriba sigi maruoi ba maramde Manipur Land Reform Act 1960 ase chahi kunthra khudingi survey tawgadaba adu ningthina tawdavadagi 1960 gi record ta reference lobagi ne survey tawduna leiba sina hojik kaya mo hena yumingkhol leitaba masing hengalamgani haina mitai maitai tribe union gi secretary administration mutum suramani na phongdorokle hiramasiga mari leinana Imphal West district ki kaikolda ngasi paumi singa unaba mada mutum suramani na phongdokhibada tawpham thokpa survey tawduna leiba sina hojik amu henna yumingkhol leitaba mising hengalamlaga ne lup asina thengnarakpagi matungin Manipur gi singkhong sing yada mitai gi khul nifu gi mathakta lei hairiba khulsing ase chahi kunthra dagi na humbudra fawba leiraklaba khulsing ne adubu hairiba khulsing ase laingakna survey tawduna state land da leivani natraga forest land da leivani haibage report ama piram labade khulsing ase gi record leiramgadaba ne record leitaba sina maram oiraga makhoi sing ase yumingkhol leitaba oina laure hairiba khulsing ase laingakna eviction tawningba matamda tawba yabagi mawongda leiriba se thoktanaba makhoi gi premium thianaba natraga ownership ki chesang tanba yanaba laingakna pangthokpam thokpa thabaksing pangthokpam thoe natravadi tungda khudong sadaba kaya lakpa yai hainasu mahakna makhata na phongdokhe mayang Imphal da pungkun marigi banna mahusagi punsida chawna akaiba pikre pawasi ngasi nungthil phongkhiba pandam pawse dagi lakhwat savane India government ka peace talk tawnabagi damak khuyek pinakraba pambai na lusingba UNLF ki miyoi ahum NIA na fajan khiba yaningdaba phongdoktuna Imphal West district ki mayang Imphal da ngarang ahing nongyai dagi kaukhiba pungkun marigi banna mafam asigi mahusagi punsida chawna akaiba pikre NIA na fajan khiba miyoi ahum asi athuba matamda thadorokadavani haiba demand tawduna banasi Khuman United Club and Maira Paibi Association mayang Imphal na kaukhivane banasi sawgatpa singna ngasi ayuk mayang Imphal ani longbe mayang Imphal haigum yangbe mayang Imphal bazar amade mayang Imphal konsang na chingba mafam singda lambi thingduna khongjang sanction khe khongjang aduda saruk yakhibe mayang Imphal ani longbi Maira Paibi gi general secretary Langwaizam Sanjota na phongdorokhibada pambai na lusingba UNLF ki chief of army yauna miyoi ahum NIA na faduna pukhibada state laingang na khangde haidi basi yaningde fajan khiba miyoi sing athuba da thadoroktrabade makhal makha kaya gi khongjang sing changsil lagani hai khe